Manipur Top 20 News Tuman-tuman ba wala source dari lokot jarga mata-mata di oiba maru oiba ipaw sing patukan khangam jai ahan badang asi June ki tarik tarag taruk Tuesday night ki maru oiba ipaw sing ki update bijari ngasi ki paw sidi tabi ba listener sing yamna interest legini haibagi thajaba thamjari ahan bada rings ta ledon wifi nongmaina panba cookie meltens ahum lying naba porpada yani no phongdong pasing laksinaba anaba sing lying leba rims kemta air gas sales in caption krehari BJP ki lengak asi yelhumi singi yeknabani haiduna lawrokabadi nayumda tumba phangloi laisro mema nagabu asonbo oina uiganu justice proctrabadi manipur khaknatana india pumbada peace leiroi lengak loi singna delhi gi yaka yengbana manipur ta kari thokani haiba ngamdre m okendro manipur gi film sida lengak loi singna tofum thopa proctrabasi khwaidagi laibakthibani ps diven pau sandona pijari ahan pauda BJP ki lengak asi yelhumi singi yeknabani haiduna lawrokabadi nayum name da tumdun lairibado tumba phangloi laisro mema haujik palibe lengak asi kuki gira amasung chief minister amasung home minister kuki gira haina warong hangladuna chief minister asi yelhumi singi natrabra haiba wahang sing pakum pir kadabani haiduna BJP ki lengak asi yelhumi singi yeknabani haiduna lawrokabadi nayum da tumduna nungai lairibadu laiba ngamloi haina fireberg ima kaithel Coordinating Committee for Peace ki convener laisro memana phongdokre ngasi rimsta nongmaina panba cookie melten ahum laing nabagi dama porpada karigi purakibano haina khoisaun miyamna horpagi irangda khwarma kaitel phambi singsu saruk yaduna wapmasi mahakna pawmi sing phongdokibani mahakna hai center su BJP Manipur su BJP na panduna double engine ni haidun lekiba lengak sina Manipur kangkhong chaiba lamdam oirakle nagamisam taruk punna lamhe tu hemba cookie theory singna fakraga matup kaktuna halaga putorakle aduga cookie melten singdi siba yadi haiduna ngasi rims ta poraki thong sing asi palibe BJP lengak sina thokhanbani maramaduna Manipur gi miyam amati yelhumi singbu kanba ngamdrabati BJP lengak ki chief minister amasung home minister anisi cookie singi CM amasung home minister ra haibasi hangba tabani masigi paukhumsu nakoi ni pirkadabani hairi ngasi gi irang si wai khem chanalu singba BJP lengak hapam thokpa minister masing sunasu haptaba Hamulepu yaba sambal oin khariba makoi sina wathoksi thokhanbani nagamisam singbu matup kaklaga hatuna pirakpagi thamoi maichak kokjingaida cookie theory singdi siba yadi haina security force na range ta porkibasi kanamati ayaba yaude masi paliba lengak sina sinbani cookie theory singa matup kaktuna hakiba nagamisam singdu magi macha amadi sagai na ta yawmabadi ngasi makoi na cookie lalawa singda siba yadi haina mathwai kanabagi damak range ta poraklibasi poraklamgadra Masimbo wakal motpa like su haitaba afapata amadi miyoibagi minungsi khangdaba singna tawgudaba thabak thoram sing athuba matamda thadoklaga Manipur gi lusing purel ama oige haigadi miyamgi pukningi ihul khangna thabak taw madu ngamloidaba oiragadi dismiss tawro aihak party tagi tokle MLA oiba tokle hairmaga nayumda pothadu layu micham miyamgi punsi amadi lanthum ngak nabagi damak security na wai chairaga lairi bibam sida Masa masu siba yarok labati security sing thajiloidra mihak thiba matausida mamita pirang sinthadaga makoi damak aikhoina pi sinthagi gadra marek pakning ba saba mathok masa khangdaba singsi sembi ba mapuna warpo oiresanu naga micham hakiba maheroi ani farag hakiba jeri bamda mama masa apiba angang yauna hakiba tumina laikiba center amadi Manipur BJP gi lengakna miyamgi sentiment khangna thabak paikhat kadabani hairi miyamna BJP bu yelhumi singi yeknabani haina thireklagade nayumda nungaina motek tumdu laibadu tumba phangloi hairkli amoromdana rims ta lalon wifi gi wari nongmaina panduna cookie melten ahum laing na porkpada yaningdam phongdok pasing laksinaba anaba sing laing leba rims campus ta air gas cell sing kya kapre nagamisam taruki haksang sing jerems ki merial sangda poraklam daida thomjilakiba miyambo tankhainaba air gas cell sing kapada anaba sing mi paina khraba matungda ngasi rim campus tazu air gas cell sing kapadagi anabasing tharak hungatna kre choklamana ha ahumgi manungda pawgalal chongloidi mohan bagan SC da midfielder oina football sanariba player ni mahak mayumda suti chatkibani hairi asokpa ahumgi manungda anigi pibam lubadagi operation pangthokpa hokre paw sandongnam ngasi ayuk anganbada Kangkokpi district ki Lemokong PS ki jurisdiction manung chaliba lalun wifi cookie khol amasung riangmai naga singna tamna taba Konsakul anigi tainefamda kulai paiba purup anigi miyoi singi marakta nongmai kapnabada soklaba cookie melteni haiba naha ahum Lemokonggi
57 Mountain Division की कैंप ता लाइबा 183 मिलिटरी हॉस्पिटल पर्सनल सिंग रिम्स ता लाइक अनना पोरपदगी पैसाउनरबा मैते नगागी नुपी यावना यामलबा मियामना उकी मिल्टन सिंह रिम्स ता लाइंग यारोय हाइदना खोंजल चंसिलपदगी सेक्यूरिटी फोर्स ना लाइंग संग असिगी कैंपस ता मियाम लाक्सिनना टियर गैस सेल सिंग कापदा रिम्स हॉस्पिटल दा अनाबा फमुंग दा लाइंग लिबा पेशेंट सिंग थरक कुनहनख्रे रिम्स कैंपस की थौदो असिंग असि नमित युंग मतुंगदगी हरखिबनी मसिगी ममांग अयुक पुंग 8:45 रोम तारपदा मिलिटरी नी हाइबा नहा अहुम असि रिम्स ता पुरखिबनी लेमखोंगी 183 मिलिटरी हॉस्पिटल की पर्सनल सिंग पुरखिबा नोंमै मरुन पांदो सोकलबा नहा सिंग असि लेमखोंगी पीमोल्डिंग खुलदगी पाउगलाल चोंगलोय चही तरागा निपान अपोपा सेनिनमांग मिशन बेंतगी गेनेलमांग बाइफई चही तरागा निपान अपोपा पपाव बाइफई अमसुंग सेनापति डिस्ट्रिक्ट की कामू तोंगोमदगी लुलियांडो बाइफई चही कुन अपोपा टीएस अदाल बाइफईबु रिम्स ता लाइकनना पोरखिबनी सोकलबा मखोय अहुमक हाना मिलिटरी हॉस्पिटल असिदा बुकतुना अहान बलाइंग पिखिबनी मखोय अहुमगी लेंगजुम थबाकुक अमसुंग निंगजोला चिंगबसिंगदा नोंमै बेरेलगी मरुसिंगना पानबनी मिलिटरी हॉस्पिटल दा अहान लाइंग पीरबसु मखोय अहुमगी असोकपगी फिबम लुसिलकपदगी स्टेट फोर्स की मतेंग लौरगा रिम्स ता पोरखिबनी कुकी मिल्टेनी हाइबा सोकलबा नहा अहुम असि रिम्स ता पोरतुना लाइंग संग असिगी कैजुअलिटी दा एमिट तौरे हाइबगी पाव लांगमैदौना संदोरपदगी नगामिचम तरुक मिहाथिना हाकिबगी खोय साउनदुना लेरक्लबा नगागी तुंगान तुंगानबा फ्रुप सिंगी मियोइसिंग अमसुंग मैतेसिंगना लाइंग संग असिगी कैंपस ता चंगसिलक्तुना रिम्स ता कुकी मिल्टेन सिंग लाइंग यारोय हाइदुना अकनबा प्रोटेस्ट तौरखिबनी यामलब मियामना रिम्स के कैंपस ता चंगसिलक्तुना कैजुअलिटी इमरजेंसी सर्विसेस की वार्ड तमना चंगसिलक्पदगी मखोय बुथिंगदुना लाक्सिनना होनबदा स्टेट फोर्स ना होनरपदा गमलक्तबदगी सेंट्रल फोर्स की नुपी यावना यामलब पर्सनल सिंग डिप्लॉय तौरतुना मखाताना होनरकी सेंट्रल फोर्स की पर्सनल सिंग थोमजिलक्लबा फावदा खोयसाउनर मियाम हंदु यारक्तबदगी सिक्योरिटी फोर्स की माइकेदगी रिम्स की मेन गेट लोनसिनदुना तंगाई फदबा चतोक चसिन तौगदबसिंग कैंपस असिगी अवांगथंगबा सरुकता लैरिबा मिरेल संगी मनाक्ता लैबा लंबीदा ओइना डाइवर्ट तौकी रिम्स की मेन गेट तसु चंगलक्पा अमसुंग थोखिगदबा मियोसिंग कना कनानो हाइबा मसक खंगदोक्तुना चंगनबा थोकनबा तहनकी सिक्योरिटी की माइकेदगी थौंग असि चथरक्लबसु रिम्स की मेन गेट की हेक ममांगदा थंगना लैरिबा लंबी परिंग लंफेल की ट्रैफिक आइलैंड गिना उरीपोक फाव याबा कोम्बिरे कैथेल की हाइजिनफम फावदा मसिंग यामलब मियामना पेंदबा खोलाउसिंग लाउकी मियामबु लाक्सिनबा होनबदा सिक्योरिटी पर्सनल सिंग टियर गैस सेल क्यामुक कापकी नोंमै मरुना पांदुना सोकलबा मखोय अहुमबु रिम्स हॉस्पिटल पोरपदा मखोयगी इमुंग मनुगी मियोय लोइनरपसु याउकी नोंमै पानबगी थौदोक असिना कोसाखुलगी खुजासिंगना लाइलोन वाइफई कोकी कुलगा ताइना लैबा लबुकता थबक सुदुना चटलुबा हाना लुमदुना लेरंबा कुकी मिलिटेंट सिंगना नोंमै कापसिनबा हरखिबनी मसिदगी खुंजासिंग अदुना तेलक्लगा कोसाखुलबु ngak selakliba naga village guard singda paw tambadagi village guard ki volunteer sing changsiduna nakal ani gi markta kut thoknakibani kuki militant sigi maikei mapangad kalaba bom ani pawba naga village guard sing tamna kapsinduna pokai helki hairi hagu asing asi ayupung taruk lom tarpada thokibani bom ani pukhaiba amasung nongmai kapnabagi makol tarpadagi chamaga taraga di thoi amasung chamaga taraga manga battalion gi CRPF ki personnel sing changsilaki CRPF sing changsilakpadagi nakal animakna kut thonarakiba adu ngasi ayupung taruk minute ni furom tarpada lepki konsakul da attack tatharamba kuki militant sing mafum adu thaduk chakki nongmai kapnaba leptuna makoi chakhabasu thawdok thokphum da CRPF ki personnel sing changsinduna thi humagi thabak chathabada makoi ohum nongmai maruna panduna soklaga lermani hairi nakal amromda ngasi ayuk lailun bapi kuki khul amasung konsakul ani gi tainafum da bom yauna yamlaba nongmai marusing kapnaduna kut thoknakibagi makol tabada khulkhul gi khuja singsu singkhong da leiba makhogi labuk singda thabak suba ngamdana mayumda general ki hairi khulkhul gi khuja singna sarak na nongmai maru jamarom kapagi makol taki haina su pongdorki soklabana ahungi matang da ngasi numidang athengbada rems tagi phangba pawgi matung ina makoi ahungi manungda amadi BS na thoracotomy taunanaba thorang tawkre atupanaha amana hariba laing asi chathabagalena mahaki pinungi haksang manakta sunongmai maruna paduna sokpana maram oiratuna urologist amagi advice su mathau tari hari aduga atopa amana urologist singna bladder rupture gi damak surgery pangthoknaba thorang tawkre makoi ahumgi manungda ani gi phim lusilakpadagi amadi ngasi numidang athengbada surgical ward admit tawra matungda operation chathaba hokre hari reporting asi phanglabasu rims hospital gi medical superintendent anatragana institute asigi maikedi official amatana makoi ahumgi haksangi phibam phongdor palaitri amoromda rims campus ta thomsilakiba khoisaun or miyambu laksinarba security personnel sing tear gas cell sing kapada
nupi yauna mioi ani sok pudagi laikana kari hairi maka tarpada naga singna kari hairi naga bu asombo oino ubiganu justice proctorabadi manipur khatanatana india pumbada peace leiroi naga misam tarpu mihat thina hatkra matungda nomai kapnabada sokpa kuki melten ahum remsta portuna laingri basi miyamgi apamagi mayuktani haina ansam amasung naga women union na phongdokre press club ta pangthokpa pawgi mifumda ansamgi president angte sang maring hai ngasi lelon wifi kulda thokiba thodok taraba amasung soklibasing asi melteni khanglaba fawda security force na thodang lobdon porklaga laingli nagagi miyosing mangki matandadi masing mathom tathakidriba karigino hangladuna security force na loriba thodang asi naga misam sing fakiba matamdasu lormabadi sina fanglamloi hausik miyam horpu matamda thorpa kudingmakki teksak punamak lengang pugadabani laikhidraba naga misam taruki justice phanggadabani haiki miyatina hatok laba fawda lengang ngasi fawwa chenaba mioi ama fawwa faba ngamjiba karigino hangladuna mi fabagi thodok thokpaga hatorkiba nupisingna chenaba mioi singi masak yauna police da report tawba laikhrabani adubu ngasi fawda thabak lakhotriba karigino hangki naga women association gi president ch priscilla humain hai center amadi state lenga ka loinana state of home affairs da hangjari madudi masigumba tangdu laita da film sida asokpa kuki meltel sing hospital da korpa ngamlaga naga misam sing justice putopadi ngamdriba karigino asokpa sing asi manak na palayang sang amadi mafum amada hekta laing ba yabangak agtani makoi imphal tamna porpa haibasi laibak thibani haiki naga misam taruki justice fangribadi midkup asidagi nagagi nupi angang sing yauna mipum kudimangna agitation changsilagani NIN case parabasu qualify oidabadi sinopiu thodok asi amukhana thoktanaba singadabani malimgi oina masigumba thodok asi yamna tangli haiki micham phajinduna thambagi thabak asi lumna lofum thoi haiduna india lengakna atu matamda justice polu chenaba khudimak hagat pamthoi thodok asida nupi kunthra muk chenai haibasi khanglabasu naga misam singbu asonbu oina ubiganu justice proctorabadi manipur khaktanatana india pumbada ingtapa leiru haiki makhatarpada manipur gi film sida lengak loisingna tawphum thokpa tawtabasi khwaidigi laibak thibani PS Deven miyamna awaba mayok naraklaba tamthiba mihat mipun tarutuna asuk sathiyaba phibam ama oirakibasida lengak paiba lengak loisingna koklungsinaduna paket pamthokpa thabuk paket pagi mohta leptuna yengbagi phibam da leire sentana hayakrabadi karimata tawba yadabagi phibam oire manipurda haujik oirakliba phibam sida maru oina lengak paibasingna tawphum thokpasing taruktabana haibasi khwaidigi laibak thibani masina yelhumi miyamda kudong chandre haina Native People Committee Manipur gi co-convener Purai Lakpam Divena Phongdorakli Pauchi asi unabada mahakna hai ekhogi iramdam sida laiba yerhomis mutkrasanu adubu India gi boundary amadi laipa asi kaidraga loire haiba policy ama India lengangna chathari Manipur da mai chakli apikpa angangdagi horaga nupi ahal fawba jiribam da farga hatkre matungda asiba haksang oina barak toral tawtari nagagi mioi taruk farga matu katuna nga semagum semlaga pekpa Vivamsi Yorabada, Modi gi adu ada haiduna, flagship ki program da, tauduna chatpagi matam nati, Manipur taba atopa state ta, taujasanu, yaujarusanu, kaide, adubu Manipuri mai chakli, Horen kadai de kari thokani tambangam dabana, tupam sapam khangnadri, Vivamsi da harau kumai development poirabasu, miyeng changlubagi wantok leite, maram di haujik se, miyam gi punsi kanab hona batamni. Amoramda, kuki khulai paiba milten singbu free hand thadun leiri, Makoibu laksinduna miyamgi punsi kananaba thabak paikhatkadabadudi lengangna karimata pangthoktre nagagi mesam taruk hakibadu khutakta operation chatharaga kalhoba yabadu karimata tawkhide uki micham taragamari harambadudi thadokhrab matung nongalaga army CRPF manipur police amadi huisinaduna thibada asi baksang oina fangle haire hakiba numituda changsilamdabadi karigi fangloidabano numit tara mangani free hand thadun thamlaba kuki gi hajilubasing Hadokra matung asibo oina fangle hairpasidi asuk sangba matamdu lengang kaidoduna leibagi haibasi miyamna hangba yaba wahangni maru oina India gi BJP lengaksina awangnongpoki maru oina Manipur si international boundary oire Burma ga tainare aduna national gi oiba pothoksing mineral chingba kya attack taunaba policy amasu yauri UN Security Council da India na ngasi fawo yaw ngamdri Modi gi matamda yawnana ba hona rubada malem gi lepak singda mahakna chatuna lobby tauri modugi mahuta Burma ga yanarga ongchansu si hadoknaba honaba amasu manungda yauribani Burma Bangladesh amadi Northeast da atopa lepak ama semnaga kukijogi mafum ohenaba honabani India Nepal Bangladesh Laos
Thailand check taugnanaba program ama yauri madunadi US na sel thadarakliba US na cookie da training piramliba Aung San Suu Kyi thadoklabadi Modi si yamna fai hainaba UN Security Council da yaw yare hainabagi geopolitics yauri India ki point asi ekhoina khangbada Burma ka mari phaba amadi Northeast ta lariba lalobasing muthatpani karigino hairaga South India Pakistan Kashmir da business tawba yadi aduna Northeast ta achauba business tawnaba pandam thami maramaduna kumja 1980 dagi Indian Army forces sing tawba yaba tawkhre mebagi hak mahankre hakhraga thiba khan kidre nupi kyagi ikai kono mahan bikre masik matakta lalhobasing losinaraba 2024 da target torambadu 2029 da losilagani lausakle Cobra force chingba thajilakna muthanaba honaba yaba khulai paiba masel tawnojo adubu India ki security na micham miyamda onsinduna leire lalhoba mutapadi namdre Manipur miyamda awaba kya lakatra haibagi chingnaba leibna aikoi ponsinaduna miching nasingna thengna mathau tai kuki theory singna maiteida hana landa hale maitei kya hatkre aduga paraga hatkibadagi masa fangdana lekliba thawdo tahi ahum hele masida Manipur lengangna lal asi losinbagi mahut ena chawthokhale haujingna nagada amuk chatharakli masina maram oiraga tangai fadana amaga hana halaga yalhomi muthanna bohona patagi tangai fadana video si pagdala so kiban kibawa so mapigani channel si bong sibidina share amadi subscribe tawbibi damo hainai tanthar pakhunda chari amadi makhatang yan di se batagi banda ejili